AFSPA amuk Hanna Thamjinaba Kuki Organisation singna Centre da Taksinkhre Central Reserve Police Force ki personnel ama jatliba tha asigi nipanda faduna pukraba matung kanba ngamkiba amadi thokaningdaba thodok kaya thokliba asigi mayokta Committee on Tribal Unity Kotu amasung Thadau Youth Association na Central Government ta amuk Hanna Manipur ki irang thokliba mafam singda Armed Forces Special Power Act AFSPA Thamjinaba Taksinkhre Security personnel singda target tawduna faba amadi attack chathabagi thodok kaya thokliba asina taklibadi lamdam asigi law and order gi fibam fatte chap chaba thabak lokhatuna security forcing ngak senanaba hotnagadabani Nepali singna namna khundaba Kanglatombi area gi manung chenba Santipur dagi lensat sithau kauba CRPF ki personnel ama faruba aduna amuk Hanna umkhatnabagi thodok thogalle amasung security forcing da atamnana target tawrapasu thengnari loinana state armory dagi lawkhiba khutlaising adu khomgat kadabani hairi Thadau Youth Association gi chairol amana fongdorakpada Manipur da thokliba irang marak asida security personnel sing safaba oidre Naran Senada laiba CRPF ki camp ta attack chatharakiba amasung Santipur dagi CRPF personnel ama fakiba adu taraina laude Center na tangai fadaba thabak sing lokhatuna law and order ngaknabagi damak AFSPA amuk Hanna thamgadabani uniform setuna mathau tawriba sing safe oidre amasung fibam asida karam tauna tangdu laitaba oirakadoribano hainasu hanglakli Manipur gi irang asi ani suba chahi changsilakle masi fawbada singthaningai oiba fibam amata udri maramaduna Safaba fibam ama laihannaba amadi security personnel sing asoy angam thokhandanaba amuk Hanna AFSPA thamjingadabani hairi